ꯑꯩꯈꯣꯏꯅꯦ ꯏꯁꯤꯡꯁꯦ ꯄꯨꯅꯩꯌꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯁꯤꯡ ꯄꯨꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯣꯛꯉꯩ ꯈꯪꯉꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯃꯤꯟꯅꯕꯁꯦ ꯏꯁꯤꯡꯁꯦ ꯊꯛꯅꯤꯡꯉꯥꯏꯁꯦ ꯂꯩꯇ꯭ꯔꯕ ꯏꯁꯤꯡ ꯁꯅꯥꯕꯨꯝꯗ ꯄꯨꯒꯦ ꯑꯅꯤꯗ ꯄꯨꯒꯦꯅ ꯄꯨꯅꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯦꯕ ꯋꯥꯈꯜꯗ ꯂꯩꯃꯆꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯍꯥꯏꯔꯤꯕ ꯃꯃꯤꯡꯁꯦ ꯃꯣꯏꯅ ꯃꯈꯥꯗ ꯄꯨꯊꯔꯒ ꯅꯍꯥꯛꯇ ꯊꯝꯕꯤꯈ꯭ꯔꯦ ꯃꯈꯥ ꯄꯥꯠꯁꯤꯗ ꯊꯝꯕꯤꯈꯤꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯁꯦ ꯍꯟꯅ ꯌꯦꯡꯕꯤꯗꯔꯦꯕ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯐꯪꯉꯦꯅ ꯌꯨꯝ ꯑꯃꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯏꯁꯤꯡ ꯐꯪꯉꯦꯅ ꯒꯣꯔꯃꯦꯟꯗꯒꯤ ꯊꯣꯛꯂꯛꯑꯦꯅ ꯑꯈꯪ ꯑꯍꯩꯈꯩꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯐꯪꯉꯦꯕ ꯍꯥꯏꯗꯤ ꯆꯍꯤ 18 19 ꯁꯨꯞꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯁꯤꯗ ꯋꯥꯈꯗ ꯉꯁꯤꯐꯥꯎꯗ ꯇꯣꯇꯤ ꯏꯁꯤꯡꯅꯦ ꯍꯥꯏꯕ ꯃꯔꯤꯛ ꯑꯃꯠꯇ ꯊꯛꯆꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯒꯨꯒꯜꯗ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯖꯗꯦ ꯉꯔꯥꯡ ꯅꯍꯥꯟ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯗꯒꯤꯕꯨꯗꯤ ꯄꯥꯎꯁꯦ ꯐꯪꯉꯦ ꯑꯗꯨꯕꯨ ꯑꯩꯅ 2006ꯗꯒꯤ ꯂꯨꯍꯣꯡꯉꯒ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯒ ꯂꯩꯔꯛꯄꯁꯦ ꯉꯁꯤꯐꯥꯎ ꯇꯣꯇꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯟꯇꯔꯁꯤꯒꯤ ꯑꯣꯏꯅ ꯑꯪꯒꯜꯋꯥꯗꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯐꯪꯉꯦꯅ ꯍꯥꯏꯕꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤꯐꯥꯎꯗ ꯑꯉꯥꯡ ꯅꯨꯄꯤꯒꯤ ꯇꯧꯕ ꯀꯥꯟꯗꯗꯤ ꯏꯁꯤꯡꯁꯦ ꯂꯩꯗ ꯌꯥꯗꯕꯅꯤꯅ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯦꯟꯄꯝ ꯏꯁꯤꯡꯗꯤ ꯁꯤꯖꯤꯟꯅꯩ ꯉꯁꯤꯐꯥꯎꯗ ꯇꯣꯇꯤꯒꯤ ꯄꯥꯏꯞ ꯃꯁꯛ ꯎꯕ ꯐꯪꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯑꯦ ꯇꯧꯗꯧꯕ ꯂꯩꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯗ ꯑꯀꯨꯞꯄ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯦꯛꯁꯟ ꯂꯧꯈꯠꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥ ꯃꯥꯡꯂꯣꯝ ꯕꯤꯁꯃ ꯑꯩꯈꯣꯏ ꯋꯥꯀ ꯌꯨꯠꯇꯣꯛꯀꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯋꯥꯈꯔ ꯄꯣꯊꯧꯕꯗꯨꯒꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯄꯟꯖꯅꯤꯡꯕ ꯃꯐꯝꯗꯤ ꯑꯗ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯪꯍꯧꯗꯦ ꯊꯤꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯈꯛ ꯊꯦꯡꯅꯖꯕꯗꯒꯤ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯧꯕ ꯂꯣꯏꯅꯅ ꯑꯩꯁꯤ ꯃꯐꯝ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯍꯔ ꯘꯔ ꯖꯜꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯋꯦꯕꯁꯥꯏꯠꯇ ꯋꯥꯈꯗ ꯑꯩꯈꯣꯏ ꯌꯨꯝ 1,219 ꯂꯩꯔꯝꯃꯦ ꯃꯁꯤꯃ ꯑꯩ ꯍꯥꯟꯅ ꯐꯥꯔꯁ ꯁꯦꯡꯗꯣꯛꯆꯒꯦ ꯋꯥꯈꯗ ꯂꯩꯕ ꯌꯨꯝ ꯑꯣꯟꯂꯤ 81 ꯈꯛꯇꯅꯤ ꯑꯅꯤꯁꯨꯕꯗ ꯋꯥꯈꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟ ꯀꯅꯦꯛꯁꯟ ꯇꯧꯔꯝꯕꯁꯤ 69 ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯤꯗ ꯃꯁꯤꯃꯁꯨ ꯌꯥꯝ ꯊꯤꯅ ꯂꯥꯜꯂꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠꯇꯒꯤ ꯀꯣꯄꯤ ꯈꯔ ꯆꯤꯡꯊꯣꯛꯆꯕ ꯃꯇꯝꯗ ꯁꯤꯗ ꯌꯥꯎꯔꯝꯃꯤꯕ ꯃꯣꯏ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯞꯆꯤꯜꯂꯝꯃꯤꯅꯣ ꯍꯥꯏꯕꯁꯤꯃ ꯍꯪꯅꯤꯡꯉꯤ ꯅꯝꯕꯔ 3ꯗ ꯍꯥꯏꯕꯗꯤ ꯑꯌꯥꯝ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕ ꯑꯌꯥꯝ ꯍꯥꯏꯕ ꯁꯥꯒꯩꯁꯤ ꯑꯩꯈꯣꯏ ꯋꯥꯈꯗ ꯂꯩꯇꯦ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯋꯥꯈꯗ ꯃꯦꯝꯕꯔꯁꯤꯞꯇ ꯏꯁꯤꯡ ꯀꯅꯦꯛꯁꯟ ꯇꯧꯔꯝꯃꯤꯅꯣ ꯅꯦꯛꯁ ꯑꯅꯤꯁꯨꯕꯗ ꯈꯤꯇ꯭ꯔꯤꯃꯌꯨꯝꯒꯤ ꯃꯦꯝꯃ ꯈꯤꯇ꯭ꯔꯤꯃꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯌꯥꯏ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯑꯩꯁꯤ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯋꯥꯈꯗ ꯂꯩꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯋꯥꯈꯗ ꯈꯤꯇ꯭ꯔꯤꯃꯌꯨꯝ ꯂꯩꯇꯦ ꯈꯤꯇ꯭ꯔꯤꯃꯌꯨꯝ ꯁꯥꯒꯩ ꯂꯩꯇꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯞꯆꯟꯕꯤꯔꯝꯃꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯁꯤꯃ ꯇꯣꯉꯥꯟꯅ ꯊꯝꯃꯀꯥꯟꯗ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯍꯔ ꯘꯔ ꯖꯜꯅ ꯋꯥꯈꯗ ꯌꯨꯝ 30 ꯀꯅꯦꯛꯁꯟ ꯇꯧꯕꯤꯔꯝꯃꯤꯕ ꯏꯁꯤꯡꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯐꯪꯍꯟꯕꯤꯒꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯣ ꯏꯁꯤꯡ ꯌꯥꯝ ꯊꯨꯅ ꯐꯪꯍꯟꯕꯤꯔꯣ ꯗꯦꯜ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯊꯥꯖꯔꯒꯦ ꯀꯃꯤꯡ ꯗꯦꯠ 5ꯀꯤ ꯃꯑꯣꯡꯗ ꯍꯥꯟꯅ ꯇꯥꯔꯤꯕ ꯏꯁꯤꯡꯁꯦ ꯏꯁꯤꯡ ꯐꯪꯍꯟꯕꯤꯔꯣ ꯀꯩꯒꯨꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯔꯤ ꯂꯩꯅꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯁꯥꯃꯛ ꯈꯟꯕ ꯋꯥꯈꯜꯗꯤ ꯑꯩ ꯇꯁꯦꯡꯅꯃꯛ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯅꯔꯦꯟद्र मोदी फाउदा ऐसे थागेन खले मरम के कइनो द नरेंद्र मोदी ना हाय मागी था खुदिंगी मन की बात लाउरिबा मागी पाउतुम दे पीरिबा भारत की खुंगंग लाख के इसिंग फंगले हाजे सिदा फंगलेबा नतकना इसिंग मोना फंगलेबा बिसु वांग हंगिंगे मधुने आई साइटे हाय नेमबदि लंबी थोंगा फतरे इसिंग लेरुरे पासानी बे पिपल तो कोई सियो पदे लबा चामरी हाय चहुम yang khai changwa ba hai ba yawe adu ngasi hai gine nomini le lakpa yawe tangai phadage da ko ising thiba chapru yawe adu marmodna ngasai connection le khaba yung kunthase 30 khoigi membership che that 5 ke mongda ising connection hana to horbanina that 5 ke mongda ising thabi yu hai basima ai villager site parcel amor sai parcel amor ina ai miage mafanda mai le basingda ai kokna request so ke na ta ke khoi makata ba khongjen jachana boi ta mo ta ai samon hauraga sem sadna ai ready ta le yare 뭐 공무서기